Hello, I giving Boboy na may rakpam. Nahanam pamas the Esor gi wapau tana bagida maglak piba asigida magkatagachari. Agi prathna di nahak na takdi ba wapau asigi mapal na Esor buhina nungsiba amasung Mahakki mi aduga Mahakki singlu buhina nungsiba sini. Diba ehak na nahak na pamda noluk choning ba dudi nahak na takdi ba wapau asina. Nahak na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching bisingi makhapon pam thokpa adugi mahuti silhanbigano. Adu ba wapau asigi mapal na nahaki singlup buhina nungsiba nahaki singlup luching bising buhina nungsiba aduga khwai maru oina Esor matik mangal gidam bak hingba punsi da chakot ba adu ehaki prathana ni. Ibung Mahakki wapau taminas. Aglorina Joel Pandub Ahum pada amadagina taratruk tahangokpi Joel chapter 3 verse 1 to 16. Yengu numiting aduda amasung matamaduda Jehuda amasung Jerusalem gi meesingbu lanpa orubadagi aina halakhanbada aina jati pumnamku khomjingani makhoibu Jehoshaphat ki tampakta putharakani mafam aduda aina makhoibu wayengani aigi meesing aigi phangpham thokpa Israel gidamak maram di makhoina Israel bu jatisingbu marga sai khaiki aduga aigi leibak yenthoki makhoina aigi meesing gidamak laibak chang yengle okta binupi amagidamak nipa macha ama pire aduga makhoina yu thaknaba nupi macha ama yu gidamak yonthokle nakhoina ingon kari togani he tur sidon gi jati amasung palestine gi macha singi lampum namak nakhoina aigi ithakta laman khumgadra nakhoina aigi ithakta laman khumgadaba oirabadi nakhoigi laman khumba adu aina thuna amasung yangna nakhoigi nakokta tahangani marni nakhoina aigi sana amasung lupa lowkhi aduga aigi mamal yamba poching nakhoina nakhoi loisangda laisangda pusinge aduga nakhoina Jehuda amasung Jerusalem gi meesingbu Greek ki meesingda yonthokle marandi nakhoina makhoigi leibakta gi makhoibu thamna puthoknabani yengu aina makhoibu haugadhangani nakhoina makhoibu yonthokiba mafam adudagi aduga nakhoigi laman khumba adu nakhoigi nakokta tahangani aina nakhoigi nacha nipa sing amasung nupi nacha nupi sing Jehuda gi meesingi khutta yonthokani aduga makhoina makhoibu atop athapada leiba sebagi meesingda yonthokani maramdi masi Jehovah haiki jati singi marakta masi lautho lan gidamak thorang to akan athau sing bu haudoku lan heiba meesing mi pumnamak changsil laksanu makhoi pumnamak laksanu makhoi gi langon longkhum sing thangsang oina yeithoksanu nakhoi gi masa kaknaba kati sing ta sing oina yeithoku asonu mi sing na haisanu aikal nakhoi sen punsilu amasung lagu nakhoi jati pumnamak akoi bida leiba nakhoi nasen pulap punsil he Jehovah nahaki akan athau sing mafamduda kumthan bi jati sing hodoksan aduga Jehoshaphat ki tampakta laksanu akoibida leiba jati pumnamak wayenaba mafam aduda aina phamgani thangol paikhalu maramdi lokdo mahai marong sing mulle laku kumthau maramdi angur mahi sumpham thalle achoba patra sing pathokle maramdi makhoi gi phattaba yami miyam watupagi tampakta miyam maramdi watupagi tampakta Jehovah gi numit naksilakle numit amasung thana mamsilakani thawan jakna mangan piroi Jehovah na Sion dagi laugani Jerusalem dagi Mahakki khonjel thokhangani atia nongdol amasung malem nikani adubu Jehovah di Mahakki meesingi changje phamni Israel macha singi pangani prathana tos ekhui pa amasung Esor nahaki asingba amasung lurubo hai sida khoi lakchari nahaki mateng ni jana bagidama ani nahaki mateng yaudune khoi nahaki waisi khangba ngambagi itik amasung panggal khoi da leite amsen thawasing nahaki mateng ni jeri ai khoi bu bhap tabada nahak na mateng pangbi ai khoi amamgi thamoi nungda nahaki wahai sigi mapana thabak subi nahaki wahai sigi mapana
Ibungana ki aning bada khada mayek sina khangan bi khoi pap sing utpi ai khoi ason ma sing mayek tak pi aduga ai khoi ason ma sung pap sing adugi pukning hongna bagi damakta apamba amasung pangal pinabi Prabhu arib matam singi thajab sing na ki na pamda nizba gumna na hagna sung nizri na ki wai sigi mapal ai khoi na oidru bada ohen bi ai khoi na udru bada uhan bi ai khoi na khangni bada khangan bi aduga khuding mak sing sigi mapal ai khoi Kristi ki sakam don thok bi ai khoi da Kristibu mayek lan amasung sing utpi ai khoi bong dok pi nangi mati ma gidam Yesu Kristi ngi nijergani amen thaja bisil now sing nahang na sing asi phau ba sida karamba ning thole ba ku thogali bage which kingdom are you serving miwe bagira lanthum gi hakchang gi apam sing gi izzat ki mingchat ki career gi meesing thagat pibagi Esor ganing madu khangba meesing oiba targasu meesing bu hena kibana maram oiraga or warning dabana maram oiraga Esor gi haiba du inbagi mahutta indabagi punsi adu de hingba du naha oiber adu makala mek gi oiba papsing karam ning thole bak no naha na thogulibas miwe badugira or Esor gira maki matik mangal gi demak apaba wapau gi demak mangon da thaja bagi punsida aduga magi haib in bagi punsida aduga awab oiba targasu asada harau bagal lona na Esor gi haib in bagi punsida karamba ningthau leibak no nahak na ngasi gi numita thogalis taibang pan ba sigi manung da leikraba amasung taibang pan ba sida uba phangliba ningthau leibak khuding mak tumna mang bagi numit ama lakani lanthum gi oibe ai aduga career gi oibe ai now career gi damak to hona ba pam na have nate adu Esor gi aduna hana mang tha Esor gi haibe in badagi mi bu hena ki bane henba haiba khuding mak sing ning thole ba ai khoi gi thamoi sida ning thole ba ani edum yaw Esor gi amaga mi bagi amaga adudane haki wang se nahaki thamoida ngasi gi nahaki punsina karamba ning thole ba no thoguli bese ning thole ba khuding mak mang gani adu Esor khaktang gi ning thole ba adu di mang ba nai roi Esor wi wapau sandok pa nupa city sat ko nupa am khang haibale punsi ma khaktane hiram khuding mak sing lone mak mang ne du Christ gi damak taw hiram adu khaktang lehogani only one life it will soon be past whatever is done for Christ it will remains the last So again, my question is, whom are you serving today? Which kingdom are you serving today? I want to join relax the uba dugumna Esor gi meesing oikraba Judagi meesing Israel macha sing aduna Esor gi mayok tamangi wallet na badu thugai bana maram organ kahan na maram organ makhoi pap tawe aduga haiba pabaduna maram organ Esor na makhoi bu laichet sing na maru na kaujengi laichet na chak tang bana aduga ikang thok bana aduga Esor khurumba phangdabagi khudingmak sing adugi awabadna makhoi sig waile aduga hai makhoi na makhogi pabaduna maram orakan wainu matam adu Esor makhoi da tatna haibasi maun halana bagi damak aduga haibaduna joina chapter 1 bagi tawribasi matam adu dalam Esor gi meesing hana laikraba khudingmak sing makhoi mathakta taiba awaba sing adu Esor dagi natabagum na mamit tang laga mana pang laga leiba matam adu Esor na joil bu season nabira kan tholiba khudingmak sing adu Esor gi makhut maktagi ma ki meesing na mangon da papdagi pukning hongduna halakna bagi damakta pirakpa achoba wayeni mit tanganu na panganu mangon da halo adu pau haibada that is a message of Joel so far Haiba ko chapter 1 u phangra du chapter 2 da ko na ne ke du gi matungina haiba meesing asina karigum haiba indina adum laiba oiba targadi makhoida atopa anobu Esor gi while malakani which will be military invasion aduga haiba du thogada amang ata du haujiki matam da makhoi haiba inda baduna maram orkan thogliba kaujeng haro gi laichet khuding mak sing adugi thogliba amang ata du gi hena sathi ba amang ata oigani now adugi part of katam de ekhoina ukibdu kaino karigum makhoi pungning hongla halakpa oiba targadi Esor makhoi bu bor pibigani Esor na makhoida hakjang gi amasung thawai gi oiba bor sing pibigani makhoi mangkraba lam sing makhoi mahai yandraba lobuk sing mahai yalhangani aduga thawai aseng pibigani makhoida aduga haibadne khoi mamangi nongmajing uba phangkibado aduga haiba numit adu Esor gi Jehovah gi numit adu laktringai da
Judah lekrab Israel macha sing asina Esor ngonda pukning hongduna mai olakna bagi damang kaw makaw. Now, I couldn't join Esor ginu mit Esor ginu mi han tatan ubapang adu ngasi nim taso kan ubapang na Jehovah ginu mit. Adu maruin ngasi section asida maruin chapter 3 gi verse 1 ding 16 pau ba sida I couldn't ubapang adu Jehovah ginu mit se I couldn't mamang pau ubapang krabadu mang tak pagi Esor na pap ki mathakta wayen bagi numit adu gi side to katang I could ubapang. Adu ngasi gi numit asida di maruin verse 16 year ko matam na kan ubapang adu se Esor gi numit ase Esor khang da meesing gi damakta mang tak pagi amasung wayen bagi numit oiba targisu Esor gi meesing gi damak mangon da pap da puning hongduna halakra meesing adu gi damak di handokpi bagi amasung kanbi bagi numit hai ba khona ngasi section se uba phangane aduna hai ba ngasi section chapter 3 ase chapter 2 phau ba adu di Jehudi macha sing ko Judah lay Israel macha sing adu chapter 2 phau ba adu di makoi lakli ba wael adu puning hong na ba adu puning hong matam di sura makoi to bigado acho angak pa kanbi gi thabak sing adu uba phang adu hai ba du chapter 2 phau ne adu chapter 3 ase dagi di Esor na Mahakki numit adu Jehovah gi numit adu Judah macha sing ase khatung natana taibang pal apum ba da lakado ba uba phang adu gi matang da hai ba du uba phang chapter 2 phau ba khona ukrido Jehovah gi numit asida hai se Jehovah gi numit lakadaro na khoi na thakte pukning hongo halao Jehovah da adu chapter 3 asida di hai ka du se Jew khatang gi natte Judah da lekrab Israel macha sing khakta na lakado se taibang pan lekrab mi jati khoi muksin adu karam jati da maru ina Esor gi meesingbu namthariba amasung Esor gi meesingbu tathi tawena toriba amasung otliba jati singi mathak aroiba numit amasodan lakane nagi wine numit malakane adun chapter 1 begin 2 power da yamna concentric oiba mong da Judah lekrab Israel macha sing da puning hongna bidam da kobo oiba tar chapter 3 is da globally it's a global message to return to God in repentance before the day of the Lord. Jehovah ga chobun mi do laktringi mamang jati khudimak sing asina pukning honglaga pap dagi Esor langna bidam aduna akhona ngasi yeng minya chapter 3 gi verse 1 dagi 16 power da akhona khangminya kraba pa kraba mayam asta uriba mayam adu akhona khangminya kraba adu akhona khangminya ba yagadu ba achobu world one main thing one big idea adu asini Esor ningdaba jatisingbu Jehovah na wayengani maram asina Mahakki meesingna makhoigi makhutta awa anakhangba matamda pukning hantharoidabani amukan Esor ningdaba jatisingbu Jehovah na wayengani maram asina Mahakki meesingna makhoigi haibadi Esor khangdaba Esor ningdaba jatising adugi makhutta awa anakhangba matamda pukning hantharoidabani God will judge the ungodly nations, so his people should not lose heart when suffered in their hands. Aduga verse 1 ding verse 16 pau bo se acho cho batang mari ahum thona ko yengmina gani verse 1 ding 3 pau bo se degun uba phangu dise maru oina wine ga doba lakli ba wine ba amasung sorgi wine ga doba adu lau thokpa the announcement of God's judgment wine ga doba adu lau thokpa I couldn't make an overpang. Verse 4 and verse 15 power the God's judgment is already wine ba. Aduga verse 16 sidana. Is already missing its angzapang. The only refuge for God's people. Harba sing kuna upang ando harba kudimok sing asina kuna tamina kraba maru oiba machang oiba wahi. Machang oiba hiram adu dai koi. Yengmina gani. Chapter 3 verse 1 the yengs adum Bible the yeng yengono meeting adu amasung matam adu da Jehuda amasung Jerusalem gi meeting bu lan power obadagi aina halakhan bada aina jati pumno bu khomjin gani makhoi bu Jehoshaphat ki tampak ta putharakani mafam adu da aina makhoi bu wayen gani ai gi meeting ai gi phangpham thokpa Israel gi damak maram di makhoin Israel bu jati singi mark gi chaikhai ki aduga ai gi lebak yenthoke नखोन आइगी मीसिंगी दमक लाइबक चांग येंगले ओक्तब नुपी अमगी मचा निपा और ओक्तब नुपी अमगी दमक निपा मचा अमा पीरे अदुग मखोन यु थकनबगी दमक नुपी मचा अमा युगी दमक योंथोकले हारबसे एकोन उब फंगदोरिबसे ईश्वरगी verse
aham verse ahum sida aikon uba phangse Esor gi announcement makhalam. It's a declaration from God. Esor gi lak announcement na karam announcement lakadauba jati khudingma ki mathakta lakadauba Esor gi wail adugi matang. Aduga hairiba while si karam matamda lakani verse 3 da chapter 1 da kon uba phangba du sorry chapter 3 gi verse 1 da uba phangba adugumna numitsing aduda amasung matam aduda. Now hairiba chapter 3 se kon khanga du chapter 2 gi continuation ne aikona chapter 2 gi maru na verse 18 dagina verse 30 gi 2 phawu da yengba matam da Esor na Israel gi lam adu Israel macha sing adugi harawu nungai bu amuk hana reinstate to bibagi amuk hana pibagi haiba da khoi make sing ubu phangi aduga verse 31 da sorry verse 20 ga 9 da kari hai haiba sida Esor ma gi thawai sing bu mipum khuding mak de minai nupi sing amasung minai nupa sing aduga nupa nupi angang hal khak na pibagi matang aduni haiba numi adumak aduduni haiba siko Isam haiba oiba targadi verse 29 ding biu algu minai nipa sing amasung minai nupi sing gi mathakta matam aduda aina ai gi thawai sing haithagani so asigi matam se karba matam no Esor na Jehuda na ikraba Juda na ikraba Israel macha sing aduda makhoigi aran khubam gi makhoigi handok pibagi mahaki bor khudum sing pibi matam aduda aduga hairi basi thaja bichil inausing verse 1 is make sing sing karba matam no asi se Jehuda amasung Jerusalem gi mi sing bu lan pha orubadagi aina halak hanbada meaning Esor gi wayen bagi makha Juda la ikraba mi sing adu Esor na wayel makhoi awana khang adu Esor makhoi amu hona pubirakani makhoi na pata gi pukning honglag mongon da halakpa matam da aduga hairiba matam adu dani thokko thokko mo sing aduga hairiba wayen bas da wayen gadu bisa kana maroina wayen gadu bisa kana amta nate kana abu no wayen gadu se jati khuding adu haib da verse 2 gi ahanba saruk tu uba phangi aina jati pumma pu khomjin gani makhoi bu Jehoshaphat ki tampak ta putharakani mafam adu aina makhoi bu wain gani wain gadu mipum khuding mak sing ase jati khuding mak ki mi sing ase ni jati khuding mak mi karama jati khuding mak ki mi sing haib se khoi makha ta bthena mak sing kare adu hojdi hon asi yeng khrase karama jati no Esor gi mi sing ase bu hanthana tauba hanthana yengba sing hanthana tauba mi sing aduga mistreat tauba mi khuding mak sing aduni aduga karai duna wayan gi du Jehoshaphat now haiba Jehoshaphat ko lam kari amata leite adu Muhammad sida Joel se sin re bwa akhoi matam chupa karoi do budi Joel se prophecy ni adu asida season riba wahai khuding mak sing se matam pumma da garsu literal oide adu Jehoshaphat haiba se lam amagi maming nate adu Jehoshaphat ki arth di Jehovah na wayli han heaven Jehovah judges. That's the meaning of this name, Jehoshaphat. Isam sa nahay po iba asida Joel una phone ri kayo nahay ba tagadi Esor na soy na wayan gani aduga wayan gado riba do Esor gi term and condition da kana amatagi miyobi term and condition ate sarkar amatagi aduga pangal amatagi aduga yegnaba Esor gi yegnaba oiriba atei jati khudimok singa se mokogi aningba apama gi matungina aningba apama mafamda aningba apama matamda nate mana wayan gi adune Joel yam make singa ningi se Esor na jati khudimok singa se wayak matamda di Esor masa magna Mahakki pangal gi makhada magi aningba gi matungina magi apama maongda magi aningba mafamda aduga magi apama matamda ma wayan gi God's judgment for all nations is certain. Esor na jati khuding mak sing asibu nong manatraga nong wayan bahai se soidraba mane aduga haiba mana wayan gadobu numi adu jati khuding mak sing do mana purakani aduga wayan gadori se ibungo mahak magna ne ibungo mahak magna aduga mahakna wayan gadori se kanagi damakta no kanagi mahut silaga no aigi mising amas aigi pangpham thokpa Israel gi damak maram Israel bu jati singi marakta chai khai ki aduga aigi leibak yentoke now observe the word Esor the season na neighbor yan possessive oiba word to yeng aigi mising aigi pangpham thokpa aigi leibak aikoi na kangi Juda la ikrab Israel maza sing se Esor gi marakta pap tariba mi sing ne adu mafam sa aikoi na uba phangji kaino haina haiba oiba target Esor na Mahakki mi sing asibu kaub leite mahogi pap na mar kan mangon gi lab na chen matam oiba target su magi haiba indaba matam sing leiba oiba target su makhoi
Esor na kaubulete Esor makoi wayele adu harba wayen ba matam khuding mak sing adu desu ibungo mahang na wayen matam da makoi ne khangli ba awaba sing anaba sing adu ga makoi ne thengnere ba achumba maong da phang da awana khuding mak sing do Esor gi mitmang na sangkhana na adu moi God is observant of his people. He remembers them because they are his. Aduna sigi wine bas amarom do ibata agadi makoi bu mangla sunu takra sunu haiba gi mong the wine nate juda like Israel masa sing adibu halagna bagi damakta so this judgment is not a judgment unto condemnation but a fatherly discipline mapa da gi lapu warak pi makalam maram di Esor na makoi gi pap sing asi asu kimata yam la phawbada aduga mamit tang le mana panglab asi phawbada aduga aduna maram morakana makoi na phangpham thokpa awa ana adu makoi na phanglaba matam asi phawbada maki wine mudu chap chana phanglaba matam asi phawbada Esor na maki mi sing sibu kawba leite aduna mahak na haise jati sing ai makoi wine ngani kari gi makta maram di makoi Israel babde ai mi sing bu maki mi sing Israel se Israel bu jati sing gi markta chai khai ki makoi gi punsi da tauba tongan tongan ba phatta ba thabak sing da gi haurakanda makoi gi punsi pikham nan ba gi thabak ta gi hauraga hiram khuding mak sing aduda Esor na kaude he still remembers them maram di Esor se ma ki mi sing mangon makoi gi pap ta gi mai ondu na halak ba matam da khamban jabu Esor na ma ki mi sing da makta adu haibu de chapter 2 verse 18 the upapang adu gi Jehovah na Mahakki lam gi na khamban chawgani Mahakki mi sing da nungsi hebut kani say this is our God asi ekoi ki Esor ne aikoi na pap tabu matam da mahak aikoi gi ipa ama oibagi maram aikoi bu mahana warakani tongan tongan ba hiram sing dagi adu ga haiba awanang sing adu gi martu haiba warak pa sing adu sing gi martu su mahak na Mahakki mi sing bu kauba leite adu ga Mahakki mi sing bu lana amasung sengdana ot nei kiba khuding mak sing adugi mamal mahagna mi sing adugi logani adu kari damak jati sing se Esor na wine ga do ribuno hana habido verse 2 gi ani su batang ka ekhoin ubapang ihan ha made kadoi man aroi batang ka adu Israel macha sing siu kadoi makona atei laibak sing da ma Esor gi laibak Israel macha sing gi lam adu makhoi marak ta yenthoi adu ma gi mi sing adu chang yeng isi verse 2 gi los la pota ekhoin uba phangi se haiba jat sing asina Esor gi mi sing oikra Israel sing gi mathak ta toba thabak se ken haiba oiba tar gi makhoi mi mi thana ta ma ong makhoi loni ba potha pham khangan na ba chatpam pham khudimok ta thang chatpam pham khudimok ta ikai chatpam pham khudimok ta awa bagi awa hiram khudimok sing da ne makhoi na thengai aduga verse 3 da ekhoin uba matam na they dishonor the dignity of God's people karam haina mi sing demak laibak chang na asigi matam sida mi yon ba laibik chana bisele aduna te sida makona torise laibak chang yang khara o la kan o sig mi sing ai ngon da tare chance lo disrespecting their dignity adugi ngom makona torise harba jati sing asina pap adu tawe karma pap oktaba mi sing marun oktabi nupi singa matam lemina bag aduga natabli chatpagi aduga haibu makhoi paisana mamal pibagi mauta Israel macha sing do oina Israel macha sing dagi makhoi gi lanpha oina purambosu oibe haibu khuding mak sing do oina mamal oina pithopa minai oina bagi damakta haibu oktabi mi sing dagi damakta na adu khatang sunatana makhoi hakchang gi aningba pamba khuding mak sing do thunghalaga harau halaga nunga halaba matam khuding mak sing adugi mamal adu makhoi na paisa oina pibagi mauta Israel macha sing makhoi yu thakna bagi mamal amoina adu oktabi nupi sing tumina bagi makhoi gi mamal oina they mistreat God's people in this way adu haiba khuding mak sing adu Esor gi mitmang dani Esor na khange Esor na kaude adun thada basically in our verse ahum masida let's observe first that God is not blind towards the suffering of his people Esor ma ki mi sing gi awaba sing phanayam kan boy ba tar ma ki warak bibagi matam na khang awaba sing oba tar su haiba awaba du Esor na yengda amasung khangda ba tawde he is not blind he sees it all ma glone mo adu ani su matam ai khoi na sigi verse homestay uba phang se kaino haina haiba oba tar ga ni
Hariba jati khudingmak sing asina Esor gi mi sing gi mathakta tawkraba thabak khudingmak sing adugi sakhi soidana pigani. That they will hold accountable before the Lord one day for the ungodliness and wickedness. One day, thabak khudingmak sing adugi sakhi Esor gi mangna makoi soidana pigani. Hisab kitab soidana pigani makoi. Aduga hariba asida jati sing asigi mathakta Esorna wayengani haina haibu lauthokpane. Verse 3 asida. Aduga ekona verse 4 and verse 15 phauba asida de wayen adu mayek sing uba karamba moong dun Esorna wayeng de karam haina wayengani. Now asida Esorna hodiba wadi sabba matam asida Israel gi pangal da nate waya lakadu adu Mahakki pangal da. Of course, Mahakna pambai sing sisinay adu bhaba pambai khudingmak sing aduna maram oirakanda Mahakki pangal Mahakki loksing amasung Mahak lay haina haibase jati khudingmak sing khangna nabagi damakdani. So verse 1 thing 3 powers that ubo phangki base God will judge, and that's certain. Adu verse 4 again verse 15 power asi paba matamda Esorna wine mad ubo phangi. Adu verse 4 again verse 8 power say it's a bit peculiar. And then verse 4 again verse 8 power say the Esorna yamna specific oiba group amada maru oina Turgi mi aduga Sidon gi jati aduga Palestine or Philistine sing gi jati onsen laga wangang ba khoi uba phang. Now it has to do with the historical context. Haiba meesing ase asing bagi haiba oiba targadi haiba meesing ase Israel macha sing gi yekna ba sing. Aduga haiba sing asing from the Esorna makhoi wine ba matam da maru oina Israel macha sing wine matam makhoi makhute hek tai makhoi. Adu kan haina haiba oiba tar Esorna wine ni haiba gi wakal se hing badi chumme. Adu sometime I couldn't count what can haiba targadi Esorna hojik su wile haiba chumma sing. We remember that God will judge, but we often forget that God is still judging. Even today, even now. How's it? Adugo higher point that I think is already how I'm going to join. He's emphasizing that point that God is judging in the present. Is already wayan bagin adugi magta ngai badu adu khatang nate adu howjik su mahak na wile adugo higher un nabi the magta Esorna Philistine missing. Turgi missing, aduga Sidon gi jati khudimak sing asida magi wine gi thabak ekoi make sing uba phang. Adu thajaba aikoina matam chupa pai ga do twin truths anikhagli God will judge and God is judging even today. Harba animak se pai ga do. Adu mafam asida uba phang le Tur amasung Sidon aduga Philistine si kana kana haipa targa han haik badu nokoi se Esor gi Israel macha sing yekna ba sing. Aduga Tur amasung Sidon se makhoigi manga kanba aduda khangba meesing maramdi moise lalon itiki thabak toba meesing ni seaport ta adu makoi paisa yamna paiba meesing adu makhoigi ina khunba lantum wat na badun maram oraga makoi manga yamna kale kari makoi Ezekiel pandu kunipan pada ani di yengbo oiba targadi asigi Turga Sidon jati gi meesing ase maroi masana masase Esor mo ne khanjara ga matang their arrogance, their pride. Aduga Philistine gi missing sidi akhona adum khangraba aduguna David and Goliath ki Goliath ki wise ningsingba matam dasu they are known for their violence, mistreatment of people and their revengeful heart. Laman khumna bagi aduga laman khumbagi mang tangana bagi tumna mahana bagi aduga changma jaga khudimok loimak loisan bagi wakal on the labor missing makoi. Adu haiba dakona Ezekiel kumagi pada taranga aduga Zechariah mapan gi taru amusung tereta haiba Philistine gi missing asigi pap amusung makhoi se kaina khangu haina habdo mai yamna sing aduga haiba missing asidani Esorna piri magi wise verse 4 da na koina aingonda kari da. Now again, this is God is being very sarcastic here. Kari na ri magi Samson haiba oiba target Tur Sidon amusung Philistine gi missing no is aingonda laman kumi ba idara no is ai nam thagen tor ba idara nakoi gi se nakoi mangakan ba amusung gi lanthum mayam aduga noi gi pangal kaliba mayam laman khumba haibagi aduga technique mayam khudingmak sing do loimak aingonda sisinaraga ai tuhon gi khalera noi se. Now observe se Esor haiba mahong sing kanadana Philistine gi Tur aduga Sidon gi missing asina one bagi thak maru ne tawsidi Israel macha sing do
But look at how God stood for his people. Aingonda kari tawgani. Nakon aingonda kari tawgani. He tur Sidon gi jati amasung Palestine machasing gi lam pumna. Nakon ai dak laman khumgadra. Khumgadra nakon aingonda. And that's a very rhetorical question. Khumgani han hai oiba targadi. That's what I will do. Nakhoigi laman khumba adu aina thu namasung yang nakhoigi nakok ta hangani. Kariguma laman khumok po oiba targadi nakhoi na laman khumgadu. Adu ai laman khumdu. Adu audagi na khoi bo kanbiba ngamba pangal lamat lori noigi sana lupa noigi lanthum noigi pangal noigi violent oiba noigi Hiram Singh nakhoi na chauthok leba nakhoi punsi gi oiba lanthum sing ikai khumna sing nakhoi trade market khuding mak sing aduga nakhoi khulai nakhoi khongmi lanmi nakhoi pangal khuding mak nakhoi achau lanban sing khuding mak sing do loine mak ai imang uphul lon gani I will take revenge not you adri man haj moida ha thadu bijela na sing Esor gi mamang da lepa ngamo pangal ama thalaite Esor gi wayan ba sida gi chen ba ngam gadu pangal ama thalaite ningthau leibak ama thalaite adu Esor gi wayan ba gi dandi asida gi ahak pa dandi asida gi nanthok pa ngam gadu ba amasung har ahak pa dandi adu mantik na gadu mi ba gi lanthum ama thalaite There is nothing in us that could bargain God's judgment. Aduh mo ipa the verse 5 and 6 asida making na ubang. Na koina ai gi sanam sung lupa loki. Aduh ai gi mamayam poching adu na koina. Na koi license ng dupusin ki. Now asida ai koina ubang jagan hai patari asigi meesingna se. Esor gi meesingna like raba Israel masa sing lantum sing matpa huran ba mo gi yum kai sing mang takan adudagi hendo aga Esor gi sang adu like raba hiram khuding mak sing mo koina mang thokpan. The looting of the properties of God's people and defilement of God's property. Hiram khuding mak sing du pa tu and verse 6 I can uba phang odi. Mo minai yon thok yon sing thabak tu. Slave traders mo ko. Adu adu slave trading to bedo Israel masa sing. And then verse 6 I can uba nakhoi na Judah amsung Jerusalem gi mising Greek ki mising da yon thokle maram di nakhoi na makhoigi laibak ta makhoibu thapna puthokna bugidam imung manung dagi aduga Esor khurum pham dagi aduga humanly speaking Esor gi oiba punsi adudagi labna yon thoi aduga haiba yon thoi ba khudimok sing da achowa separation ma khoina purei se adu khudimok sing da tor koina haina haiba oiba ta minai am oina bugidam makta Adu higher pa khudimok sing sina maram oiraga Esor na Sidon amasung tur aduga Philistine gi meesing ma gi wayan malak aduga ma gi wayan badu desini adu akoina asin makes no upa phangado kaino haina hype oiba targadi Esor gi yekna ba sing asina Esor gi meesing gi yekna ba sing asina Esor gi meesing da nangan ki ba awana adudagi Esor na ma gi meesing gi da mak laman kumlakpa matam da haiba jati singnu thengada awana aduna khudu adu ki mati hele and that's we see in verse 7 yengu aina makoi ba hot hangai now Esor na tawdu se Eramain hain hype over there ma thokla kanda sargada gi nongthangi thangsang kallakado ma nate adu makhoina mang krasanu si krasanu loi krasanu aduga tumna lekha ta ma ke hantharoidabani haina hai ki ba mi khudimok sing ase Esor na ma ki pangal pire kanda he will bring them back to them and adu khatna te adu khatna te verse 8 aina na khoigi nachani pa sing amasung nachanu pi sing Jehovah gi meesing gi kuta yon thokani aduga makhoigi na makhoibu athapada leiba seba gi meesing da yon thokani aduga haiba sing assurance kaino remember the message Jehovah na gi the Lord has spoken and it will come to pass Jehovah na gi adu se show them na koin thokani aduga thadu bijela na verse 8 ekon ubu phangi je Turga Sidonga aduga Philistigi like raba mipum khudimok ki makhoigi mang takpa khudimok sing adune adugi makhoigi mang takpa khudimok sing adu amuk an hogolakta bagi mong ne khon mafam masida uribas aduga higher badu maru oina mi sing adugi pangal nate adu Esor gi pangal oibana maram oiragani aduga higher ba khudimok sing asida verse 8 powers da ekon dum yeng matam da Esor sin ne why sing ase amuk na yeng ayak lona ning verse 4 gi ai sana lupa ai gi mamal yama poching ai na makoy ba hor hangani
aduga aigi missing haiba khudingmak sing asida aikona uribase kaino haina haib oiba taragadi awaba khangli bidi maru oina Israel macha sing Judah like Israel macha sing ni minai yon tholi bidu Israel macha sing ni okta bigi thabak to mata mamal oina pithoi bidu adu khudingmak sing adu kan haib that God takes the suffering of his people personally aduna magi missing to badu mangona to buga chamani haiba se koina ningsing mangam ana wal na bagi matam da Paul na Saul oring matam da Tarsus ki lambi Paul na Damascus ki lambi lak matam da Jesus Christ ka maga thene karaman hai Jesus Christ Saul kari na magtang nang ibo na riban kari na magtang nang ibo na riban matam da Saul na tayo matam da lemba thaza ba Christian sing ot na ibani phu bane du losing lagi tam thok bane du lekai da in thok ki tapok to magi dai tane o ne ba se magi dai tane Jesus Christ ma thengadri Jesus Christ cross heart matam da ma ka se phu ba yaw gi da Jesus Christ na kare ai bu kari gi da mak ta nang na o liba and that's the same thing here Esor na Mahakki meesing adudan piba awa sa thing khudimok sing du mangol pe bu chama aduna ne haise lanthum sing adu Israel macha sing gi ne lam do Israel macha sing gi lepham ne adu hai bu kar kana gi haina hai Esor aigi ne aigi meesing ne aigi lanthum ne na koina tawkhri ba thaba khudimok sing du aduga aigi pot sing ne na koina mitara ga na koina lana sin ne khudimok sing adu aduna kana asi laman khumbu se aina thaba khudimok taw ne aina na khogi na thak laman khumbu ne let's observe this first. That God takes the suffering of his people personally. Ani subede. Laman kumba Esor gine. Judah like Israel macha sing sin da makhoi laman kumna bugi pangal laite du laman kumpham thokte. Maram di Esor na hanjin makhoi da hai kra wasi kaino. Hai base kaino romi pan trai thoi pa trama pan u bhangi. Vengeance is mine. As basically, in our saying, yam the mayik sing a kangadoba and do the Maham say yang matamda. I coin awa anasing kangbe. I coin sure kang the missing in makhutta, sure kang the missing in mapamdagi. I koi, ikai besing nang bay. I do a high but cooling mox in the lemon kumba, the nangamasung igi tonate, Amazon nangamasung and talk with the banate. I do high with Esor, Katoko, the maram the high but lemon kumagi tabago, Esor tabang. I do a high with a turga sidonga, Kudimus in the high but ma verse 9, he comes back to the valley of Jehoshaphat again. I don't know verse 9. Jatisingbu. Now, God will judge, God is judging. Amaram the high but oiba targadi, Esor na wayengani. Aduga high but the soidre high na high with Esor na Tur, Sidon, Amazon Philistigi. Missing adu jatisingbu adu matakta wayan bad utpagi mapalna. It has more entrust that God will surely judge the nations one day. Esor na soidre na wan gani hain haibid. Makes an utpapang. Adu kay lauto. Adu yo. Aside Esor na kauri makaw sing jati khuding mas jati ama kakta na mana kauri se. Adu jati loy ni makta. Jati khuding makta. Kaman hai lan gi thorang to. Prepare for war. Asida kauriba makau se ekoina chapter 2 ki verse 7 the uba phangkiba jati amaga lan thengnaraga aduga misimina mayam thokpa adugi maong the party ani du lan tawbagi mapal thokpa adugumagi mato manate adubu this is very peculiar call. Prepare for war haina haiba se aikoina Judagi Israel macha singda Esor na kaukiba mako consecrate a fast ko mayam punna bako aduga mayam khunna bako adugi assembly ko mako aduga mane because there is going to be a holy war. Esor ga amasung magi missing mathakta hatna tor missing jati khudi musing da aduga haiba se kauba matamda yung kamay ko yung lan thang to akana thosing hawdo na lan si the yaw na bidam ko ba missing se lo na ming se akala thosing kawe lan ha mi pupum na kawe aduga makhoi khulai sing do loina mak lak po ba ta ga di laite ba yai adu kaino to hain hais na khoi khulai langon lonkum sing do thangsang oina yai tho aduga masa kak na ba kati sing do ta sing oina yai tho aduga ason ba mi sing na hais no ai kale
Meaning, haiba lan asigi damak lakmat mi loinamak asonbo oigera akanba oigera adu lan haipo oigera haitabo oigera khudimok sing prepare for war because judgment is coming, a decision is coming, and a day is coming. So be prepared for that day. Adune haise. Amon haiba oiba tagedi nakhoigi pangal la leiba pangal khudingmak nakhoigi loksing da leiba loksing khudingmak nakhoigi khutta thokpa khudingmak nakhoigi khutta paiba khudingmak sing do khulai amoina semgalo khulai amoina sagalo aduga aiha ka thengna ba thorang do prepare to meet me now come. Adu khatang khulai sana khatang nate Manai, Jar Kumus in the Kado, Punsul. Punsul Amazon Lao, Nakoi Jati, Pum, Ako with the labor, Nakoi Nasen, Pulla Punsul. Man, how could you sing say? What to put it on power than Lak is a Jehoshaphat. I'll have a Jehoshaphat other than Lak Matam today again. I said the lady but Christ most probably Joel gi crying and Joel gi prathana. And Jad Kudimus Nigi Lan me Kudimak sing adu Esor Tangana with them, Esor Lan Tangana with them, Lak Matamada, Jehovah Joel Pranas and Jehovah Naki, Akanato sings from the Lakan beer. I know Amaram. Harbo Kudimak sing as I couldn't yang matamda. My ex and I couldn't kanga to Bamade. Psalm 2, this echoes Psalm 2. Gariginamak the Jati sing the Iho River. Amsung. Khandok loba dugi mathak ta lan tana basilibana adu kare Jehovah na sarga dagi cake na noi plan do kare mo igna makdi Jehovah bu manghan ba Jehovah kare ni mighty ba piba kudi mok singa adu har ba plan jing scheme jing kudi mok sing do ubodam Jehovah na cake na noi maram di man he ngamoy adu kare verse 12 am kona jati sing hodok sunu adu Jehoshaphat ketam bakalak sunu akoi bi leba jati pumnamak wine aba mafma da aina phamgani. You see, what kind of war is this? Mahoi pangal kuding mak sing adu ibung omaki wine bagi phambai manga den makoni phamgudoris aduga phamba sina tak pa amaron da oiba target an accomplished task. How do we now saying? I can have a Upanga was a Jati, I don't know, panning bamong pangal consano, I'll oining but land missing lasano, Aduka am skillful oiba, Aduka yam the veteran oiba missing Mayam label lasano, Aduka landed a tobasing land, my palabasing Mayam label oisano, Adu high Kudimus oiba targets, Isorgi mayok, the Israeli the Makmaki, missing in the Maka lap liba Amasung, Hing liba, Isorgi mayok, the Lakpang, Pangal, Amatalate. Aduga high missing said Lak Pamatam, the Sumaruina, Isona wine, get over Makhoigi pop sing at the Aduga high Makhoigi pow the Kayagi, but it's a pow no high over that verse 13. Very high. Tango Pakalo. Man the local of Mahimarong sing at the Mulle. Lak U, Kumto, Mam the Angur Mahisum Pam Tale, Atsoba Patre sing Patogli, Maram the Makhoigi Pataba Yam. Now verse 13 the Uli say Jati singi papki Athan badune, Jati singi papki amot badune, Aduga Jati singi papki marankai badune. Now, Harbase Manaba Wahid Akuna Revelation, Pompey on the Tramari, but the Tramari didn't kun powder. So I see Manabong Ubang. Isn't the verse 13 the hiding is in it? Ishorna wayengani. Adumana wine get every sing say Jati singi pap sing a sing sectani. Aduga Harbase wine but the Matik Chai Mam the Jat Kuding Magna Mahakki from the pap. Jat Loina Magna Mahakki Markulepe, Aduga Harbase Makhoigi. Isori market or pop could moxing Athan Bamusung Mapung Pabatam to lie. Simpson High Boy Batagati. Isor Abraham was a people at the Manaker, Canan Lam, the non the pig and Hauji Paubugi or the Amorigi Pop sing Tandri, Amorigi Pop sing Mapung Padri, Aduna, Madam Kramkongari. Adu Amorigi Pops in the Mapung Park Matam today. Israel Madas in a Canan captivate Tokiba. Ask God's judgment to the people of Amoris. High book sing other pictures in the Mahmas I couldn't Ubupangis. Other verse 14. Miyam. Watu pagitampak ta miyam. Marandi watu pagitampak ta Jehovah gi namit nagsilagli. The value of decision. As a decision the kanamat na lepoy. Tripartite talk like this ida. Jati me onoy ganing mo na karino ay nakamay ta honing kari short nate. Jehovah is the one who will take the decision for the nations. Jati sing adugi da magta wa lep ka doriba wa tup ka doriba se Esor Mahakki.
aduga verse 14 dagi akhona yengbo oiba targadi haiba khudimok se verse 14 amasung 15 asida akhona chapter 2 da su ukhaba adugumna numit amasung than mamsila kani thawon micha na mangal pir haiba khudimok se it's a symbolism for complete destruction aki bagi aduga mang tak bagi picture dune aduna Jehovah gi numit adu lalaga Jehovah na wai lakpa matamda mai lega chen basu yaroi aduga mai lepham su leiroi aduga haiba numit adudagi haiba lan adudagi nanthok na bagi pangal machet amata leiroi loine maktumna mangani loine maktumna sigani aduga amang bagi amang mangak to oigani aduga haiba khui musin phangbada matik chai maramdi pap na maram raga namde khoi Esor de asengba dharma sing amasung achumba Esor aduga mahak pap singbu dandi pidana tokte Esor mahak pap singbu dandi pi Esor adun thaja pichil inausing asigi section sing asida verse 4 again verse 15 power asida let's observe one the greatness of our God and his power akhoi Esor gi pangal amasung mahaki sakti adu yengse maramdi Sidon oigera Tur oigera aduga Philistine missing or matamdagi pangal leba missing khudimok sing adune adudagi hedoti Esor na hari kana jati loine makto mahaki mafamda lakna gi damakta na harise kari na khoi pangal do leibo oiba tagadi nakoi gi nafamda resource leibo oiba tagadi nakoi ne ngamngani haibo oiba tagadi lao aige thengnaba thengnase numite nakoi khangani maramdi aduga makoi ju khangfam de verse 15 that we see their complete destruction. No one can stand against this power and this great God. No power of human can stand still before this great God and his power. Esor gi achauba pangal amasung ibunga maki matik ki mamang lepang amgudo pangal amat leite aduga hariba matik leba maki pangal amasung matik leba mahaki matik magun khuding mak sing asigi ningti jaba mong aduga pangal mong uthok pase karai de khoi make upang asigi section asida jati singi pap ki mathakta ta bizina now sing verse 13 देखो न उपांगी पे जाति सिंगी पाप की मतंग ने अदुग मी सिंगी पाप ईश्वर की मायोग तो हिंग महोई पुंसी की ईश्वर बु थवोई देबगी ईश्वर की दमकता ईश्वर की हाइब सिंग थवोई वाओ न लौ देबगी अदुग ईश्वर बु की देबगी अदुग मागी पुंसी अदु इबुंगो माकी अनिंग बगी मपाल न येंगलगा अदुग ईश्वर की मी ओख्रब सिंग अदुगी मफमदा हिंगम दबु पुंसी दु हिंग देब खुदिंग मक्स न दु पाव दन मर ओरगने अदु हाइब पाप खुदिंग मक्स सिंग दु अमा फावबा ईश्वर न वायन देब तौरोय नन वाइन दोन वाइन adu haiba asukimati kanba pangal sigulona pap ki mathakta ibuma ki asauba haithanana bagi damakta thorang toriba khuding mak sing ase aikhoi gi pap adu mot pa amasung mak aduna maram morgani to hom subai khoi mafam da uba phangja the dreadfulness of the day of God's judgment no minam sung thana mamsi lakani thorm jakna mangal pira karam on that day Esor na wine bagi numit adu dadi tumna mangani makoi gi mamang da amamba ngakta ngai Esor has the missing now housing na wai sana boy betar now high be say Esor na matamdu lemba jati khuding mok sing do high boy betar housing ki matamasi da sune adu ga khona khangal Esor has the khuding mak sing na makoi chaka da norok tane adu Esor gi asaw mafam da makoi thanga do high ba mafam adu da nungai bagi jaga amata leite awa ba ngakta ne makoi gi mitmang adu mamgani karida haraubada asada amasung Esor gi minung sida Esor gi wine ba sina aikoi gi laman khumba sing adagi hen sathi adugo hai bidun khone mafam masada makes in uba phanglibis aduna thaja bisel in housing hoji fa oda Joel na jati sing asida hai jasni Jehovah gi me lakane adu hai bidun me asida Jehovah na ma ki meesing gi mathakta phattaba tokroba jati khudim sing wine gani now again mafam asida aikoi mayek sing no di uba phangre do verse 16 dagina aikoi verse 21 Esor ya bibo bida ta mathang sing ne pa ba matamda mayek sing urakpa phangka do sisu asigi jati sing Esor gi missing mathakta pap toriba jati sing khuding mak sing asida wayen ba se soidaba amasung lengna leraba numit am oiba targesu Esor ma gi nungsiba da amasung ma gi thaujala haiba jati sing asina makoina toriba pap sing makoina hingliba pap ki punsi sing makoina chautholiba makoi gi lantum amasung sampati aduga pangal sing adu makoi gi khongmi lanmi khuding mak sing do thamba thajaba khuding mak sing do gi pukning honglaga asigi Jehovah asida Jehoshaphat ki tampak aduda
Watup na bagi damakta pam gadoriba Esor wayen mapu Jehovah aduda halak na bagi makawine. Repentance is always the aim of this call. Esor nung siba Judah machasing Israel machasing na katang laibu nung siba nate adu jati khuding makta laikreba ma ki mi khuding mak sing adu gi mafam adu sene Jehovah gi numit latri adu gi numit soiden lakani adu lakri matamasa na khona hojik toriba pap hingliba punsi pap ki punsi mahing amasung Esor bu thijeba gi mahut taibang pam gi bhiram sing thiriba khuding mak sing gi pukning hongla kanda la omaram di adu khaktang ne asa gi horok mo gi derbes ante yamata nate lanthum nate lausing nate mingchat nate pangal nate aduga pangal amata nate harvesting the harvesting making ulamatung man verse 16 we see here the comfort and only refuge for God's people sure gi missing Jehovah na Sion dagi laugani loud and hyper-wise English the Lord will roar from Zion. It's a picture of a lion. Nong samagi saktan mafam se udibes. Adug asigi laubagi asigi nong samagum na khong bagi makhong ase mai pakpagi makhong. This is the roar of victory. Man oining pangal oiba targasu oining mafam dagi lapu oiba targasu Esor gi wayen ba sida lepangam gdo kanam mata lete ba maram na lan tobo bitar haiba lan sida mai thige de be meesing sine Esor yekna be sing sine Esor Jehovah khaktang ne mahan mai pak do be maram di mahak lan ni sing Jehovah he is the Lord of hosts. Although Jerusalem dagi ma konjel thokani ati anongolom sung malem nikkani haiba khudim see here we see the majestic power of God. Esor gi Israel gi mapu ibungogi magi meesing gi Esor magi pangal ne mafam sada ekon ubapang magi konjel amada taibang pal se ni e jwar hai adugo nongdol khudimak sing sin ni e adugo harbe khudimak sing adu Esor gi meesing gi damak ne magi meesing gi damak ne he is roaring for his people and the quake and the trembling of the world is for his people magi meesing Verse 16 we see here two realities. Verse 16 adubu Jehovah di Mahakki meesing sang japone Esor matasing ipangal. Now asigi Jehovah gi numid na se Esor thazada meesing gi damak tade Esor thazada meesing mafam tade Esor thazada jat Esor ning deba jat sing gi mafam tade adugi numid to gi Esor se that God is a dreadful terror upon them. Adu Mahakki meesing mafam tade God is a strong deliverer and a mighty fortress. Hai ba ki bna than minu mi se asida ki ge dori se Esor thazada basing Esor thazada meesing at Esor gi meesing ina mag tade hai ba nong sa sina khonglak podane khoi ngai bis hai ba nong sa sina khonglak podane ai khoi na taibang pan ba se ma gi damak ti hingba matamda awanang nang bo oiba tar so imai pa ne inthok bo oiba tar so lekai ne inthok bo oiba tar so ikai ba nang bo oiba tar so morf thalo ki bo oiba tar so ai gi apa ma career phangho do bo oiba tar so hai ri ba numis ne khoi ngai se Judah gi nong sa na khoi gi damak khonglak ba. And that is the day that we longs for. One, the already but not yet victory for God and His people. My back way sorry. Oining ba mapam khudi maktel oyo tauning ba makhalgi but scheme sing sengolo karam ba law pass togino karam ba bill pass togino tauning ba bill sing pass togino tauning ba pangal sing ibungo Mahakki meesing gi mapamda ibungo magi singluk ma de purak ning ba khudi mak sing production aduga imai pa oibe ai kayo lekai oibe ai mari mata oibe ai marup oibe jati am oibe oining ba andek to oibe Krista gi maram gi damak Esor gi tung in ba gi damak Mahakki hype in ba si thugai na ba nam khai na ba namsin na ba khudi mak sing do honarak pa ai adu here is the joyous full message for us that victory belongs to our God. My papa is short again. It was the reality of the already but not yet victory. Aduga aniso matamda the safety of God's people. Harba numit adu tabak yai gadoba amasung pita gadoba aduga numit hana mam gadoba adu. Esor gi missing mang ade. Adu Esor has the missing adu mathakne.
Mahomsida kari hai Jehovah di Mahakki meesing chang sapam ne amasung Israel macha sing ipangale now mafam matam asida Joel na Israel macha sing the high prophecy si high kiban maram orakan the Israel macha sing ni high maruan adu how does this work in our life I hoi punsida karam haina high ba chum achumba oibage and I believe that lies in the answer to the question who is the true Israel asing Israel jang hakchang ni khatang oib Israel asing Israel I don't know Romi bantu ani pada kunipan sung kumapan pabo oib takri no hakchang gi oib Israel khudmo Israel nate adu karam Israel asing Israel Yesu Christ bu kan bi mapu musung Prabhu oina thazaraba Jesu Christ na loibikraba thabak amasung pap chenba singi maphamda pap chenba singi damakta usul oina sibi kraba amasung humni subu numit hinga kraba Christ gi thabak adu da thaza kraba khuding mak sing adu thazaba adu gi mapala aseng Israel amarom haibo batagi who is this Israel who is a true Israel the church of Christ is a true Israel Krista gi singlup adu aseng Israel nang amasung ai ngasigi numita thaza bisel inausing ai khoi gi marakta Jesu Christ bu kan bi mapu musung Prabhu na nahak thaza boy batagadi adu har punsi se nahak boy batagadi nahak ni Israel adu adu har ba Israel ki sing asigi damakta di ibungo mahak adu changjapamne he is a mighty fortress for his people adu ka changjapam khatan pangal he is not only the refuge but the strength adu bisel inausing aseng Israel adu Abraham gi dhara sing adu Abraham gi dhara sing adu thabak ta natana Esor namsung Christian loibi kraba thabak amsung Esor gi wasak adu thazaraba sing adu Abraham gi dhara adu hairi padu ekhona galate pandu ahum gi padu kulhum doi amsung kun hum doi kun gamapan du upang namdi hairi thabak asimak ai khoi gi damakta I khoigi maphamda Christian lotion bikrab maram we can claim this blessing for us as I go thaja pham thoi maram di Krista gi mapalna matamamada Krista the lakni matamadu I khoi matamamada I can efisada ubugumna I khoi sing is atopa jats ni we are Gentiles ko I khoi sing ase Esor gi wasak pagi wale padu gi lab na lermi Esor gi yegna ba singor me aduga Esor gi bordu phangba matik chada punsi I khoi hinglam Esor gi mayok te khoi gi punsi hinglam me aduga haiba was Esor gi wasak piba bor musung thaujal khudimak sing du saruk amata phangda baduna maram orakanda I khoi amam na Krista lakni mang na phanglam gadu punsi adu norok ne sibane warak pane aduga Esor gi oiba mang tak phangbu khudimak sing adune what we deserve is not the mercy of God but the wrath of God that was our life before Christ Krista da khoi punsi hingring amang aduda aduga haiba amambagi numit aduga thawan michang manga pideba khudimak sing thada besila inausing nang amasung aina Esor gi makhutta gi phangba matik chaba punsi adu chai lising ani gi mamangda cross mathak aduda pap yaudaba pap khangdaba aduga pap tawdaba ai khoi gi Prabhu Jesu Christ na dharma chenba gi punsi du nang amasung ai gi damak hingle nang amasung ai gi pap ki damakta ai khoi gi usilo de khoi gi mahut sinuna cross ma adu mak sinuna na gi mak yan u kan adu mak yan matamda Esor gi asaw khuding mak sing adu kan asaw nang amasung ai phangda asaw khuding mak sing du mak gi mathak ta haitaba matamda Mahakki ba homda numit amasung tha loina mak mammi maram di ibungo mahak na mapam matam adu da experience of kriba it is not the God of grace but God who is judge for you and I nang amasung ai ngasigi numit asigi verse 15 na ubu phangleba numit amasung thana mamsi lakbagi amasung thon mijak na mangan pi bagi awana the destruction khuding mak sing ase koine phangloi do bagi maram di adu asdagi nanto ga hoji nang amasung ai hang na verse 16 da ubu phangleba Jehovah ai changja pham amasung pangal oi bagi maram di Christian ai gi amam basing Christian ai gi awa basing Christian ai gi pap ki dandi khuding mak sing du cross ma da nang amasung ai gi mag thakbi ki bana maram oragane the promised one because of him nang amasung ai ni Esor gi phangadu akibana thanba ma ki numit adu Christian nang amasung ai da mo the cross mathak adu da laukibana maram organe we can say a mighty fortress is our God Prabhu nahag ai ha ki acho lamban ni Prabhu nahag ai ha ki pangal ni yang na logum se thasa besel na sing yang na logum se maram din nang amasung ai bukan bi ba se nang amasung ai hak na harau na hallelujah gi se sakpa ngam le ba se
Nang amasung ay hangna ngasigi numid asida thamoy hangdopuklo na ipa haina kauba ngamliba se. Jehovah na magi am hakngar masana ba se Christ adu. Nang amasung ay gimhota thugai bikibna marmor. Aduga harib adu khaktangi maram norgani matamda labna leram ba ikoi naksalale matamda isorgi meesing komda ba ikoi maki meesing ore lamlan ba oram ba ikoi maki macha oire isorgi yegna ba oram ba ikoi maki imungi meesing ore once we were rebel sinner but now righteous friend because of Christ. And so we are the true Israel because of Christ. Ikoi aseng ba Israel obagi maram de Mapung Paba Israel, Chris again. The high but no maram organ. I coina. Ibomaki, Christina, unreactional lapun, I could the Makta, Awavanatan, no I begin with. Seeing the woman and a coron academy, coron academy, no mid amoris. Do it dark. Higher but joy from the Hongi, but I'm not in the Taraga Trupa was it. I could snoop it among the short pumps again. What is it God wants our church to do? Gospel Community Church. Membersing. Sini. Isorgi ning tolay baki damo. Isorgi mingi damo. Isorgi matik mangalgi damo. Punsi hingba matamda. Aduga haiba punsi mahinga duna. Ay ko na awa nang ba matamda. Tamoy swantagana. Maramdi nong masoy duna isor na ay ko'y bandok bigin. Don't lose heart, believers, amidst the suffering for God's kingdom, for He will deliver us one day. Is it announcing? Jesus Christ is giving the Magan hang na hojik pugulo bo cross do karam no hakang de. Ikai boy bi. Mang tak boy bi. Nung sim sing kai na boy bi. Yung mang sing into boy bi. Like I missing into boy be. See how boy be. Jail chang boy be. Marum bang sing na into boy be. Adugo na kwai kin nungsi mi na phau bo na pu thado ki pai oi be. Pukning son tha di gano. Pukning son tha gum se. Maram di ai khoi na khang li ba wa na khuding mak sing adu ibung ma kin ning tholi ba ki damak ne. Aduga haiba ning thau leibak adugi ning thau aduna ai khoi bu lawba lagani. He will deliver us. He will deliver us. Hadab jela inausing. Matam bumada. Hasigi isorgi wahai sing asin ai khoi da khanganing bas desin. Ai khoi nang sai uki. Isorgi meesing adu isor ningdaba meesingna Patana tawba matamda isor na khuding mak singa loinam oi khang. Now let's flip the table. He also sees us when no one does. Kana amdan udaba matamda su isor na ai khoi bu ubi. Isor ning daba missing khaktang isor gi constant watch ma ki miyeng makhadum hingba nate nang masungay sin aduna. Here's the second application that I want to bring. Do not forget the all-seeing, ever-watching eye of God. Matam pumna makta hiram khuding makpu uba isorgi mit adu kaugana. Nathana lebam kada imung de hingba punsida thajabasing mamang thajabasing leta matam de hingba punsida office da thabak sufam university da ka bhara da aduga mapuroi amon hingbagi punsida nupi amon hingbagi punsida aduga nahamon hingbagi punsida. Do not forget the ever-seeing, all-knowing, ever-present eye of God. Our wordless thought are visible word before our God. Agona kanamta uroi kanamta khangoi na khoi gi thamoi da khanba wahai yaw to wakhal khuding mak sing adu isor gi mitmang da wahai yawba aduga tarang na uba wahai ngakta. Do not forget all seeing, ever watching eye of God.
ꯊꯥꯖꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯃꯍꯤꯡ ꯑꯁꯤ ꯊꯥꯖꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯃ ꯊꯥꯖꯕꯁꯤꯡꯒꯤ ꯃꯅꯤꯡꯗ ꯑꯃ ꯍꯤꯡꯕ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯒ we can fool people easily, right? We can fake our Christian life. Christianꯒꯤ ꯄꯨꯟꯁꯤꯁꯦ fake ꯇꯧꯕ ꯌꯥꯝꯅ ꯂꯥꯏ. Devotionꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ fake ꯇꯧꯕ ꯌꯥꯝꯅ ꯂꯥꯏ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯕꯒꯤ ꯌꯥꯝꯅ fake ꯇꯧꯕ ꯌꯥꯝꯅ ꯂꯥꯏ. ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ fake ꯇꯧꯕ ꯌꯥꯝꯅ ꯂꯥꯏ. ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯍꯤꯡꯕ ꯄꯨꯟꯁꯤꯁꯨ you can fake it. We can fake it, but we cannot fake before God. ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯒꯤ ꯀꯣꯌꯣꯝ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯈꯛꯇꯪ ꯎꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯗꯤ ꯃꯄꯥꯟ ꯑꯗꯨ ꯅꯠꯇꯦ ꯃꯅꯨꯡ ꯑꯗꯨ ꯎꯕ ꯏꯁꯣꯔꯅꯤ ꯑꯗꯨꯅ ꯖꯨꯗꯥꯗ ꯂꯩꯈ꯭ꯔꯕ ꯖꯨꯗꯥꯗ ꯂꯩꯈ꯭ꯔꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗꯨꯁꯨ ꯏꯁꯣꯔꯅ ꯀꯔꯤ ꯍꯥꯏ ꯅꯈꯣꯏꯒꯤ ꯅꯐꯤ ꯁꯦꯒꯥꯏꯕ ꯅꯠꯇꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯒꯥꯏꯕ ꯃꯔꯝꯗꯤ why would God demand the rendering of heart over rendering of clothes? Because He knows us. He knows us. He knows our heart. He knows our intention. ꯑꯗꯨꯅ ꯊꯥꯖꯕꯁꯤ ꯏꯅꯥꯎꯁꯤꯡ ꯀꯥꯎꯒꯨꯝꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯁꯦꯠꯄ ꯐꯤꯖꯦꯠ ꯑꯩꯈꯣꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯀꯔꯝꯍꯥꯏꯅ ꯄꯥꯏ ꯀꯅꯥꯃꯠꯇꯅ ꯎꯗꯕ ꯃꯇꯝꯗ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯤ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯉꯤ ꯊꯥꯖꯗꯕꯁꯤꯡ ꯑꯗꯨꯒ ꯄꯥꯁꯇꯔꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯩ ꯍꯤꯡꯉꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ let us not forget the very eye of God. We can fool people's eye but we can never fool God's eyes. ꯏꯁꯣꯔꯒꯤ ꯃꯤꯠꯇ ꯑꯄꯪꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯍꯨꯝꯁꯨꯕꯗꯗꯤ do not take pride in yourself, but take pride in God alone. 나기 본시 레벨 로싱 이소 부타가 되는 건 비니 로싱 란툼 아무슨 이가이 군도 쿠딩 막싱 밥 나테 마루 오이나 란툼 밥 나테 पैसा पाए पाप नते गाड़ी थवो पाप नते पंगल लेबे पाप नते संग चौबो पाप नते अदु हार बहिरम कुदिंग मक्सिंग अदु करियर गेम होनबस पाप नते अदु हार ब कुदिंग मक्सिंग अदु ईश्वर काउथोगलगा ईश्वर द नाजबम थो पुंसी हिंगदबी मओंगदा नहाक लोइनमक ngमगदबोगी वाखल नहाक लोइनमक तौबो ngमगदबो वाखल नहाक लोइनमक थुंगलदबोगी वाखल एसएफ नाकी पुंसीगी ऑथर नहाक ओइरबा मगुमना नाकी पुंसीदा नहाकना सेमगदबो नहाकी पांगल नहाकी लौसिंगदा अदुगा नहाकी ओइबा अनिमगी मतुंगिन ओहेनिंगबो ओहेनगनि हाने खनबो ओइबा तागेदि may we repent from that sin. अदुगी पापदु खै पुनिंग होंसे माने थाज बेचल नाउसिंग क्रिश्चियन अमो ओइना जिसु क्रिस्टगी तुंगिन बा अमो ओइना अदुगा असेंगबा मतिक लैबा अचौबा वायेन मपु अदु खंगबा मसुंग थाजबा मी अमो ओइना आइखोइना चाउथोकदुबसे चाउथोकदुबसे आइखोइना ते आइखोइना तोबंग मथबक नते आइखोइगी माहि मसिंग नते आइखोइगी फ्यूचर प्लान जिंग दु नते आइखोइगी ओइबा वाखल खनबा ngambasing अदु नते अदुबु ईश्वर खक्तदनि मरमदि only He is the one who take what decision. Marami verse 14 do ukrido aduni. Miyam what to pukita bakta miyam marami what to pukita bakta Jehovah gi numinax lele. He is the one who takes the decision of your life and my life. Nang masung agi punsigi iroi loiba decision logo dido. Ishorne God has the last word, not you and I. So instead of trusting in yourself, instead of trusting in ourselves, may we trust in God and God alone, for He is all-knowing, all-wise, all-merciful, and all-loving. Mari subadi. Nahaki punsi apumbadana. Kanabu thawangani habidun nahak lepi. Decide today whom you will serve with all your life. The perishing world or the imperishing God's kingdom. Mang manaiba tanong palam sung asidi oiba khudimok sing sida punsi gi oiba loiba naiba ngahak oiba hiram sing asida na thagul taraga legadra or mang manai da bisor ning tholibak adu ning tholibak du mari lena punsi amasung hiram khudimok sing decided today masing maram di aduni mafam asida kawri jati khudimok sing asibu isorna kawri sai wayen ga ni na khoibu. Now decide. Either you will come with weapon in your hand or with repentant heart for mercy. Minung sige mga papi po yung hula ka ayun lakad or kulay para kan ay mag lakad. Now decide it today. Decide today whom you will serve with all your life. Ako yung mag-isor kang diba marap sing yawari. Ako yung verse 6 in the uba pang Jehovah do Mahakki mising isang pang nadug Israel masasing ipangkal. Maru asida nahagwakal to koni. Nahaki sangsa pama amasung nahaki pangal adun nahak na oiriba amasung nahaki pangal amasung nahaki loksing gyan mahi masing lantumam tanate. Nahaki haibin basunate nahaki dharma sem basunate maram nahak papi ne. Nahaki sorgi makti hingli ba mi mane.
nahak nungti numit khudingmak ki nahak na Jesu Christ bu kan bi mapu musung Prabhu ina thajadana hingba numit khudingmak Esor gi mayakta pap tawribani. You are still living in a continuous lifestyle of sin. Aduga nahak pabadana maram orakan nahak phangadu Esor gi wayen badina aki me thanba wayen badina aduga dei nam thopung amda nahak pangal amat leite. Verse 6 na si kaya ningthise ge habi yengo na kari gumanga sigi numit Jesu Christ bu na kan bi mapu musung Prabhu ina pap de pung hona thajab oi batagadi na ki wayen bu oigadori ba angak pana thalaba Esor adu na ki angak pana thanba ipa hoine na ki changje pam musung na ki pangal hoine adu na hanga sigi numit mongona laoidra Esor na tabang pan ba si wayen ba si soidra Esor na tabang pan ba asida wayan purak pa haina haiba asi soidena laklagadauba aduga ibungo mahakna lepkhraba numit amane aduga ngasi phawa laktribase aduga ngasi phawa harba numit se nahaki nathakta amasung akhoi ithakta tadribase marup nahakna pukning honglapadu ngayani Esor gi khang haiba amasung minungsi taraina lothopigana ngasi numit pukning hongbi ngu thadkrabase inausing akhoi na thogon gaddawbase Esor khaktane aduga mahak khaktang boi khone khurum gadawani amdi mahak na khoi kan bibani mahak na khoi thambibani aikhoi gi punsi mahak khutale aduga aikhoi bu wine bagi numi adu kan bigi du mahak khaktane taibang pan ba se kon hinga punsi mahinga sim maru ne taibang laikai na kari haigani imai pa na kari khangani samas na kari haigani kari matana aikhoi khangani du se aigi Esor na kari haigani wine bagi numi adu hak ni bung maki mamang de lepa matamda ai hak ki sakhi kari oigani Prabhu taibang panba adana hang nangi dama kanana bagi dama ai bu kan bi ki oi bata su ima ai pa du ke like ai du ga ai paisa pai da badi ya da maram oraga ai secure of future later badi maram oraga ai na thogon ba phangau de Prabhu ai bu kokpi adu ha ge dira or atu Prabhu na gi thauja awa ba singi marak na ki mingi dama hingan bi bi dama thagat pase ai ni phangba da badik cha de adu ai bu pangal pi ibungon na hak ni aigi kok to lay bul pase mikup ama phawa ai kok lay bedam matik chade na ha kine Prabhu karam tha sa boigini na karam tha sa boigini so ibung ma ki mingi mak awa ba khang ba matam da karam hana khang nang amsung ai laman kun bagi wakhal lo na natte adubu ai khoi ola nai le bu khudi mok sing gi mak da haiji bi buglo na makhoi mafam apa wa pa haidok paglo na Esor gi nungsi ba amasung makhoi Esor na pina bi ba hang bi thong du makes utpi bagi mapalna marande Esor na mabu ningdaba jatisingbu soidana wayen ba be soidrabani maram asina thajabo ikroba ikhoina singlup amatoy aikuna togodose makhoi makhuta ikhoina awana khang boiba targade adu koi pukning sonda kadu banate pukning hantha kadu banate adu Christ lakpudo ngaina adugi asada isa thogochaduna amaga thogonaduna haijabada amasung nonjabada thawai singwi pangalda amasung Esor gi thawjala ngajabulena punsi hingbadu ibung ma ki wahaina aikoi de ngasi numit de pame mak nati mal prahados Esor taibang pan ba sida leikraba awana khuding maksing ase khoi bu khang ngon nu gidam da pangal pinabe Prabhuna ki ming gidam makta aikoi na logo do aruba decision khuding maksing dasu nahak aikoi kan bi mapu ne masung nahak na khoi mateng pangbi ne habdu khang bagalona punsi hing jabda khoi mateng pang Prabhu aikoi sole mamjana ki marang ka ba thawjal masung minung si aikoi among gi mathak ta lehan bi aduna khoi pangal pinabi logi pa Esor nahak lakti bu phauba aikoi khang jaba matamda pangal pinabi duna asada khang haiba sing oiba thajba khoi ohen bi maram di pa Esor nomuna na traga nomudi numitok mafam khuding magda Christian hakna pangani aduga aikhoina nahaki mapalna nahaki thawjalna aikhoi nahaka panmina basing oigani numi adu hojik oidri adubu nomudi soidana oigani haiba asasira asing punsit chakotuna nahaki mingi damakta ikai bamasung awa basing nang bamatamda khang bukanba nacha khoi oijabada mateng pangbi thawai singba aikhoi mangminung nahaki akam bathapagodu subi adu khuding mosing sing mapana nahaki wangsunu aikhoi na nemsunu ayagani nemsunu Jesu Christ ngini jibani amen